Hmar Militant Ahum Khut Thoknabada Shire Pawasi ngasi nungthil phongkhiba pawjel pawche dagi lokhatchabane Manipur dagi ama yauna Hmar Militant Ahum Assamgi Kasar district ki manung chanba Assam Mizoram border nakna leiba Buban chingda security force ka Khut Thoknabada Shire khulai kaya phanglei Pawasi ki matungin na thogdok asi ngarang athengbada Assam Police Commando gi team mamana Assam dagi Mizoram satpa lambi paringda state ani asigi border nakna leiba Buban singda operation sathabada thokiba nei ngarang nungthil Assam Police ki akhanaba team amana Kasar district ke Dalai Gangangar gi area dagi Militant Ahum khulai ga konana phakhe tungda SP normal mahantana luchingba team amana faraba Militant Ahum aduga loinana Buban singda makhatana operation sathakhe adubu mafam adu yoksilakpada hana lumduna leramba khulai matik sana paiba militant singna police damna nongmai kapsilakpadagi nakal ani gi marakta pung amarom khut thoknakhe Maduda Manipur dagi ama amasung Assam gi Kasar dagi ani yauna Hmar Militant Ahum sikhibane Militant Ahum madudagi AK series ki rifle ani atopa rifle ama amasung pistol ama phangba ngamkhe thogdok adu thokraba matung mafam aduda ahenba security force changsinduna paksana thiba humbagi thabak sathakhe amaromda thogdok aduda Assam Police ki personnel ahum asokapan nangkhibaga loinana police na tonglakhiba gari su militant singna kablakpa nongmai maruna panbadagi akaya toy thokhe Assam ki Chief Minister Himanta Biswa Sarma nasu thogdok adu sumi haina social media X the Thagalakpa warol da Fongdorakli Justice N Kotiswar bu Manipur gi Ahanba Supreme Court ki Judge Oina Khallakpada CM Amadi Governor na Thagatpa Fongdorakli Pawasi ngasi nungthil phongkhiba pawnil khol pawsi dagi lokhatchabane Manipur gi Governor Anusuya Uike amadi Chief Minister Nongthongbam Biren anina Justice nongmai kapam Kotiswar bu Manipur gi Ahanba Supreme Court ki Judge Oina Khallakpada harau tayamba Fongdorakli asigumba itihasik oiraba mai pakpa asina state asibu chawthokchaba khaknatana Manipur gi oina su Ahanba Supreme Court ki Judge oiba phangbada nungaiba Fongdorakli amade Chief Minister N Biren na Justice N Kotiswar na tawruba honaruba khudingda tungi punside hena mai pakpa oirasanu amade Supreme Court po fazana handle tawba ngamba oirasanu haina yaifa pawjel pirakle Panba yai Justice nongmai kapam Kotiswar kumza lising amaga chamapan hompuge Mars amada uripok taurangbam laikai da pokhe maha kumza lising amaga chamapan marfuga tarukta Bar Council of Delhi da advocate oina enroll tawkhe tungda Bar Council of Assam, Nagaland, Meghalaya, Manipur, Tripura, Mizoram, Arunachal Pradesh amade Sikkim da transfer tawrakhe Justice N Kotiswar kumza lising ani nipan gi Mars kuntraga mathoida Guwahati High Court Senior Advocate Oina designate tawkhe maha kumza lising ani taraga mathoi gi October taraga tareta Guwahati High Court ki additional judge oina wasak lawkhi amade kumza lising ani taraga nithoi gi November tareta Guwahati High Court ki judge oikhe tungda kumza lising ani taraga humdoi gi March ki kulumdoida High Court of Manipur gi judge oina appoint tawrakhe High Court of Manipur gi thaupuram laba matung kumza lising ani taraga nipan gi October taraga mathoida Guwahati High Court transfer tawrakhibane